ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯁꯦꯛꯃꯥꯏ ꯌꯨꯅꯤꯠꯀꯤ ꯀꯃꯥꯟꯗꯔ ꯔꯣꯕꯤꯟ ꯃꯉꯥꯡꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯍꯌꯦꯡꯒꯤ ꯕꯟ ꯑꯁꯤꯗ ꯁꯦꯛꯃꯥꯏ ꯌꯨꯅꯤꯠꯀꯤ ꯑꯦꯔꯤꯌꯥ ꯈꯔ ꯅꯛꯄꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯒꯤ ꯒꯥꯔꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯁꯤꯡꯅ ꯑꯦꯇꯤ ꯁꯦꯛꯃꯥꯏ ꯌꯨꯅꯤꯠꯇ ꯄꯥꯎ ꯄꯤꯕꯤꯔꯛꯎ, ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤ꯫ ꯃꯦꯇ꯭ꯔꯤꯛ ꯁꯦꯟꯇꯔ ꯂꯥꯛꯇꯧꯔꯤꯕ ꯗꯦꯠ 15ꯗꯒꯤ ꯍꯧꯕꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯐꯨꯜꯂꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯐꯝꯅ ꯍꯧꯗꯣꯛꯀ ꯁꯥꯕꯟꯒ ꯂꯩꯕ ꯆꯤꯡꯗ ꯃꯣꯏꯒꯤ ꯕꯪꯀꯔ ꯁꯦꯝꯗꯅ ꯃꯣꯏ ꯌꯨꯝ ꯁꯥꯗꯅ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯅ ꯂꯩꯔꯝꯕꯒꯤ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯝꯕ ꯃꯌꯥꯝꯗꯨ ꯃꯣꯏ 100 ꯍꯦꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯥ 3 ꯂꯩꯔꯛꯄꯗꯨꯗꯤ ꯌꯥꯝꯅ ꯃꯣꯠꯁꯤꯟꯕ, ꯃꯣꯏꯁꯨ ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯨꯝ ꯃꯐꯝ ꯆꯥꯅ ꯁꯦꯝꯒꯗꯕꯅꯤꯗꯅ ꯁꯤ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯒꯤ ꯃꯇꯝꯗꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯩ ꯄꯔꯤꯈ꯭ꯌꯥꯁꯤꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯡ 15 ꯇꯥꯡ 15ꯗꯒꯤ ꯑꯩꯈꯣꯏꯒꯤ HSLC ꯑꯦꯛꯖꯥꯝ 2024 ꯄꯔꯤꯈ꯭ꯌꯥꯁꯤ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯁꯤꯗ ꯀꯨꯝꯕꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯀꯨꯝꯕꯤꯒꯤ ꯑꯀꯣꯏꯕ ꯁ꯭ꯀꯨꯜ 7-9ꯒꯤ ꯑꯉꯥꯡ 309 ꯊꯥꯗꯧꯔꯤ꯫ ꯃꯗꯨꯒꯤ ꯊꯥꯕꯒꯤ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯉꯔꯥꯡ ꯁꯦꯡꯗꯣꯛꯄ ꯅꯪꯍꯧꯗꯦ꯫ ꯆꯧꯗꯥ ꯈꯛꯇꯪ ꯇꯧꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯒꯗꯕꯗꯨ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ 35B ꯍꯦꯔꯥꯈꯣꯡꯗ ꯂꯩꯕꯤꯕ ꯁꯨꯝꯕ ꯑꯔꯥꯝꯕꯥꯏ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯚꯂꯟꯇꯤꯌꯔ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯇꯨꯅ ꯉꯁꯤ ꯑꯌꯨꯛ ꯇꯥꯡ 16ꯒꯤ ꯑꯌꯨꯛꯁꯤꯗ ꯄꯨꯡ 6ꯇꯒꯤ ꯍꯧꯔꯒ ꯉꯁꯤ ꯄꯨꯡ 9-10 ꯐꯥꯎꯁꯤꯗ ꯄꯨꯡ 3-4ꯒꯤ ꯑꯆꯧꯕ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯀꯦꯝ ꯑꯃ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯨ ꯃꯑꯣꯡ ꯇꯥꯅ ꯁꯦꯡꯗꯣꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯍꯦꯠ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯤꯝꯕꯨ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯁꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯀꯨꯝꯕꯤꯒꯤ PHCꯁꯤꯗ ꯁꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯑꯆꯧꯕ ꯑꯃ ꯇꯧꯕꯤꯒꯦꯅ ꯇꯥꯏ꯫ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ, ꯂꯥꯟ ꯉꯥꯛꯅ ꯂꯝꯗꯝꯗꯨꯒꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯑꯆꯧꯕ ꯗꯥꯏꯇꯣ ꯄꯨꯅ ꯇꯧꯕꯤꯕꯁꯦ ꯑꯔꯥꯝꯕꯥꯏ ꯇꯤꯝꯕꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫